Hojik pung mapan takibaga loinana Story Collection YouTube channel butabiri sumutaramna oksari ahambada maruba pau khara sandongna pijari Bisembur district ki Tronglaubi awang lekai da sathakiba terrorist attack ta laikhidraba bigliba masin manaw ani gi thawai yaudraba hakjang toukhre The National Disaster Management Authority NDMA na mobile gi emergency alert system broadcast toukhre Tronglaubi amadi TM kasumda thokiba thodo adu yaningdaba phongdoladuna palem amadi masiga zamina kiba nongre nongpo kaksing hairo amadi oksu ningthem chakun punna khusamnaduna nongpo kaksing da leiba Bright Star Union da ngasi wakan mipam phongkhre chathakre amuko amawoba PLM Kohar amadi MSF ki makhada tongan mafamda chatuna lakwa wakat khungjangi saru ama ngasi nongpo kaksingda leiba Bright Star Union da pangthokiba wakat mifam adura Tronglaubi amadi TM kasumna thokiba thaudo adubu yaningdaba uladuna ima ibenjina kamba kholau kaya su laukhi wakat mifam aduda saru yakiba palengi president mongjambi molata na hai English singani somna kulumdoi gi me humdagi horaga lamda masida horagliba irang ase maram oraga mipung kudima awa ana kaya mayongna duna lakli irang asigi waroisel ama purna bu khonabi haiduna Manipur gi tonga mafamdagi ima ibenjina leptana wakan khungjang Sangsin-duna laki adubu handak Tronglaubi da thokiba thaudo ado pigliba anga ani laikhidaba ase thaudo asibu yaningdaba phongdokduna khoisaunarba miyamna changchinkiba ihauda CRPF na kapthorokpa nomai maruna pambadagi micham ahum laikhidaba amadi TN kasomda tangkhul ani hakibe thaudo asida mama woibisina akamba mongda kandem tawi thaudoksing asi senariba mising adugi matakda akamba chairak pigadabani haiba demanda tongan mafamsida miyamna khongjak changchilibani adumapu lenga asina ngasi phawbada miyangi kholau asi tasin usinadana leithokpa amadi miyang ngak sengani haiduna changchilakiba sentem forcing asi leina thoningdaba thaudoksing thokpa helakpa ase miyamna aduki matik pendaba haibadu oire maram aduna hojikta isa gi iramdam asi isana ngakjaragi haiba wakalon adu lagle haina pendaba wafamsingji phongdokhi wakan mifam adu amawo bahagi president Y Kunjarani poire leimaron gi president ima sorai sam memcha vice president kumudani general secretary TIS apabi kohar gi chairman Pulindro konsamna saruk yakibaga loinana amuko gi executive irom odesi mangang MEU sigi o thomi okram nimai amadi IEDUC o gi president Olendana su saruk yakhi Tronglaubi da kukinakor terrorist na bong kapsilak na piliba nga ani hakiba adugi matung ina CRPM na nongmai kapada mi ahum sigbi thaudo adubu yaningdaba phongdoktuna ngasi numidang all thanga pumba maira paibisina sinduna thanga gi akobida miyangi achauba mairagi khongjat ama chakre ngasi numidang all thanga pumba maira paibisina silaga pangthoge mairagi khongjat thanga chinglak bazar dagi hauraga thanga gi akobida chaluba matung makhata na amuhana thanga chinglak bazar da loisinki Mairagi khongchara dura sakiba miyamna Tronglaubi thogdog yaningde CRPM na misam nongmaida katuna hakiba yaningde kuki narco terrorist maru phuna manghangadabani pigliba anga ani hapa yaningde Manipur da NRC sanalu Manipur gi saktang kai biar haiba kholau kaya chulaukhi Mairagi khongchala duga mari leinana all thanga punba maira paibi gi campaigner thamban nana Hai Tronglaubi da mama na mathada kolaga tumjariba pigliba nga anibu yamna tamthiba mongda kuki narco terrorist na bong kapsinna hatkiba amadi mihar adubu yaningdabaga loinana manak napada leiriba CRPF ki kemda na khoi leina adugumba mihal ado karamna chathankibano haina khoisaunarba miyamna CRPF kemda changsinduna hangbada makhata na CRPF pasone sina naha ohumbo nongmaina kablaga hatkibagi thaudo ado taraina lokpham thokte asigumba luraba lamdam asigi tampham asida miyamna kaptuna lauduna mitigi bi kangdana leiringai cherak asida government pairiba lusingba singna sangaba lai khurmaga hena maru oi haina lauriba se karigino government mi
सिखिबगी एक्स ग्लेशियर वेना लुपा लाख खरा पीबा अदुना अखोइबु तुमिना लेहनगनी खलिब्रा असिंगमा थौदोसिंग असे लुसिंगबसिंग इमुंग मनुंगदा थोलगदी नखोइना तुमिना लैथोपा ngangadawribra हाइना mahangna hangki स्टेट असिगी कुकी नार्को टेरोरिस्ट की मरु फुंगना मुथटकदबनी त्रोंलाबगी थौदोक्ता चेनरिबा मियासिंग अथुबा मतमदा पुथोलगा मियामदा खंगलु हौजी लैरिबा स्टेट गवर्नमेंट असिना तौनिंगबता तौरगा लैबा तौनिंद्रगना तोकपगी फियमदा लैरिबा असे यानिंगदे इंग तप पुरुंगनाबनी हाइदुना लेंगा की लुसिंगबसिंगना सिंगी डिस्ट्रिक्ट सिंगदा चलुरगे हेक हलपगा कुकीसिना नोंमै कापसिनबा बो कापसिनबा तौरिबा असिगी मनुंगदा करी अरोनबा एजेंडा लैबगे हंगलदुना स्टेट असिगी अथुबा मतमदा NRC चनालु अदुगा सेंसनना कोना पांथोकदबने हाइना मरा पाइबी असिना फोंदोखी मतंग सिदा पाजरिबा पावसे मतंग सिदा लोइसिन